Ngasigi nungairaba numitne aina haijage kaina do ngasise jamna ba nungaiba numitni aikogi ngasigi International Women Day ni ngasise asi chahi khudingi aikogi Assam thomilupna Assam maitai leima thomilupna masi chahi khudingi yaragadi aikogi Women Day sida pangthokpa haibasing asi jam chanaba numitnaina aina haijaningi aduga aikogi ichinau-sing oja mayam ojani mayam naharon mayamna mau naha oja macha mayamna ngasigi oja retire oja mayambu kaukhatpiraga aikogi ngasigi felicitate tauba jamna nungaijaba jamna kuina unadraba jamna nungaiba phongdokpa numit amani haibase ahanba maktada aina ngasigi sinmilup sidu thagatpa phongdokjari aduga aikogi kari haini aikoina ngasi sigumba silmilupna puthoraktana oja mayam oja nupi mayam oja retire oigrabo oja mayam unaba asinatana asige hana phaningai leite asigasu angang singsu moina kari tawga mateng pangani haibado madu koi madugi maramda moina asigi puthorpan da aina amuk haijaning badi kari no aina haibada noigi lupse sendring aida aina aikogi secretary komla sanada aina hai imana haire iwonda hairam dragadi aisu pakum piba ngamoy aina mana hai se khoi su lup ama sem gain tawri kari lup none noi dubu aina hangi je sisi ne na ngang singbo kona kari dawraga mateng pangadage kari dawraga sagi awaba singduga mateng pangmangang ngani khotkani haiba mayam ama iwonda advice ama aina mo andagi lauri kana na kari oigani haiba sisu ai hangdoi angdokpa duga mana pichak machana president oirani mana secretary oinya jam nuai ba koina aikogi lupsi atai lejadaba hai tare khoi nupi gi maira sinataba po anouba ojani mayam ojasing mayam gi puthorokpase masai sida noina sem khrabagi nungan basida aigi nakong sida phone na tangai gre ngasi aina komla dagi suggestion aina asi hangamdragadi ai pakhum ngamamoy aduna ai phajana mayam ni ojasing alaman sing mayam na iwonda mayam ama hangai kari no ne nupi gi lupsu mayam ama thokale ene kamai tawbono ne ina hangai hanga ko dai matem ta lijage ko adu da ina hai oja mayam na hangbire che irai bak thai aina sagi oja singna su sagi ona taina ba khalam su jai aduga handaki oja singna ojani mayam na lup ama aikogi apunba maitai leima sinmi lup haiba Assam sigi mona lup ama semjari sia aikogi laibak habani haina aina oja singda aina haije do kari thaudang di tawgadage ne na aina hangba matamda mona hai angang sing kari semgat pangamdaba lai su lai bangamdaba ama ngamjadaba angang singbu mona saugat bagi madugi lupni haina aina tajai haidana adumaina haibaduga di oja mayam phone tawrambado adudi yamna phaine hai karino haibada mona hangai dusu chumbi aikogi nupi lupsidi asi anoba semjabani aduga nipagi lupsidi hainingai leitan haigi semgraba lup natani aduna lupse semandana Manipur se lup macha mayam leibanina akoi sigai su macha manawina masigumje tathare aduna moina adu hangakpani hangkodu phai adi aina sagi khangaurabani na madugi pakhumdo aina piba ngamjare haiba ado khangamdragadi aina khoi secretary da hangamdragadi haiba ngamamoy haiba aisu khangde ne kari no ne hairam ngani abako do hana khangaurabani na aina madugi de phajana moida bujaidana aina haigre mosi jamna raure aduna aina haijaning badi ojani mayam thokpi raktana sumaina ikogi maitai gi kari da sota gidage kari da keno tawgadage mikhapon gadage haidana thokpi raktana kogi nupi gi oiba asigi wing ama semak pasya jamna hanna I thagali haidi hana di tarak aikoi maira sida oina tawbi ko aduna koi maira si su oire aduga nupi pun mangti maira ni ko akoi Manipur da dis mai hai
ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯄꯣꯛꯑꯗꯤ ꯃꯥꯒꯤ ꯑꯉꯥꯡꯗꯣ ꯀꯔꯤꯅꯣꯅꯦ ꯀꯔꯝꯕ ꯑꯉꯥꯡ ꯄꯣꯛꯑꯦ ꯍꯥꯏꯔꯕꯗꯤꯅꯦ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯣꯛꯑꯦ ꯍꯥꯏ ꯃꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯣꯛꯑꯦ ꯍꯥꯏꯌꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯃꯣꯏꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯁꯨꯝ ꯑꯩꯈꯣꯏꯁꯤ ꯄꯣꯊꯥ ꯐꯪꯗꯦ ꯍꯧꯖꯤꯛꯁꯨ ꯍꯧꯖꯤꯛ ꯐꯣꯟ ꯃꯌꯥꯝ ꯇꯧꯔꯛꯏꯗꯨꯅꯤ ꯄꯣꯊꯥ ꯐꯪꯗꯦ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯔꯣ ꯄꯥꯈꯪꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤꯒꯁꯨ ꯈꯨꯠ ꯁꯝꯅꯕ ꯄꯥꯈꯪꯒꯁꯨ ꯁꯝꯅꯕ ꯍꯅꯨꯕꯤꯒꯁꯨ ꯁꯝꯅꯕ ꯍꯅꯨꯕꯒꯁꯨ ꯁꯝꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯣꯊꯥꯕ ꯐꯪꯗꯦꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯑꯗꯣ ꯅꯣꯏꯗꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯔꯦ ꯂꯤꯇꯤꯌꯥꯔ ꯑꯣꯏꯔꯛꯄ ꯈꯔꯗꯤ ꯑꯗꯨꯝ ꯅꯣꯏꯅ ꯆꯤꯡꯊꯣꯛꯇ꯭ꯔꯒꯗꯤ ꯁꯤ ꯊꯣꯛꯆꯔꯛꯏꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯁꯤꯇ꯭ꯔꯥ ꯍꯣꯏꯒꯁꯦ ꯀꯨꯏꯅ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯁꯤ ꯑꯣꯖꯥꯅꯤ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯑꯍꯟꯁꯤꯡ ꯔꯤꯇꯤꯌꯥꯔ ꯑꯣꯏꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯅ ꯑꯩꯅ ꯉꯁꯤꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯅ ꯁꯤꯜꯆꯔꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯣꯖꯥꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯖꯗꯕꯅꯤꯅ ꯂꯥꯏꯔꯤꯛ ꯍꯩꯕꯤꯁꯤꯡ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯃꯥꯖꯁꯦ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯗ ꯁꯃꯥꯖ ꯉꯥꯛꯅꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯕꯨ ꯉꯥꯛꯅꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯄꯤꯔꯛꯇꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯤꯟꯃꯤ ꯂꯨꯞꯅ ꯄꯨꯊꯣꯛꯇꯅ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯅꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯑꯣꯖꯥ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯒ ꯌꯨꯝꯗ ꯐꯝꯅ ꯂꯩꯕꯗꯣ ꯉꯁꯥꯏꯒꯤ ꯋꯥꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯨꯅꯦ ꯋꯥꯗꯤ ꯌꯥꯝ ꯋꯥꯏ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯁꯨꯏ ꯑꯩ ꯊꯕꯛ ꯌꯥꯝ ꯁꯨꯏ ꯑꯗꯨꯅꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯣꯏꯁꯨ ꯍꯌꯦꯡ ꯇꯧꯗꯣꯏꯅꯤ ꯀꯩꯗ ꯉꯁꯤ ꯃꯤꯇꯤꯡꯅꯦ ꯍꯥꯏꯗꯅ ꯅꯣꯏꯅ ꯂꯥꯛꯏꯁꯦ ꯑꯩ ꯃꯤꯇꯤꯡ ꯆꯠꯇꯣꯏꯅꯦ ꯊꯕꯛꯇꯤ ꯈꯔ ꯂꯣꯏꯁꯜꯂꯝꯃꯅꯦꯕꯀꯣ ꯑꯩ ꯍꯣꯔꯦꯟ ꯃꯤꯇꯤꯡ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯊꯕꯛꯇꯤ ꯂꯣꯏꯁꯜꯂꯝꯃꯅꯤ ꯑꯩꯗꯤ ꯄꯨꯡ 4ꯗꯩ ꯍꯧꯒꯠꯂꯦꯕ ꯐꯤꯁꯨ ꯃꯌꯥꯝ ꯁꯥꯏ ꯍꯧꯖꯤꯛꯁꯨ ꯁꯥꯔꯤ ꯑꯩ ꯆꯍꯤ 63 ꯑꯩ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯐꯤ ꯁꯥꯔꯤ ꯉꯁꯤꯁꯨ ꯑꯩ ꯅꯣꯡꯃꯒꯤ ꯑꯩ ꯗ꯭ꯌꯨꯇꯤ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯏꯃꯧꯁꯨ ꯂꯩꯇꯦ ꯏꯃꯧ ꯃꯌꯥꯝ ꯂꯩ ꯂꯣꯏ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗꯁꯨ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏꯗꯅ ꯃꯣꯏ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯏꯁꯨꯗꯨꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯑꯩ ꯐꯤ ꯉꯁꯤꯒꯤꯁꯨ ꯐꯤ ꯃꯇꯦꯛ 2 ꯁꯥꯔꯝꯃꯦ ꯁꯥꯔꯝꯃꯒ ꯑꯗꯒꯤꯗꯤ ꯆꯥꯛ ꯊꯣꯡꯉꯝꯃꯦ ꯑꯍꯜ ꯑꯃ ꯂꯩꯕꯅꯦ ꯆꯥꯛ ꯊꯣꯡꯉꯝꯃꯦ ꯆꯥꯛ ꯊꯝꯃꯝꯃꯦ ꯑꯩ ꯆꯥ ꯅꯨꯡ ꯄꯤꯊꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯕꯗ ꯑꯣꯖꯥ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯒꯁꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯀꯔꯤꯒꯤ ꯍꯥꯏꯕꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯍꯛꯆꯥꯡ ꯋꯥꯗꯤ ꯋꯥꯏ ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯏꯃꯥꯅ ꯎꯅꯔꯨꯅꯤ ꯇꯤꯟꯅꯔꯨꯅꯦꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯁꯦ ngasi unarani aigi oja litiar me amdo unarani ana la inatro oja anau ba me amsu unarani ana la inatra do aduna ai khoi su ngasi gi meeting se mi gi baton tawradi chatloudraga di ko unabai kai jeyaba aduna ai khoi chatli aduna thabak su yumda su da ba yade haibagi ai ngasi gi duty se torom da ba yade ai ghari di ani theli ko tumbagi mamang se da ghari ma theli khi sabagi mamang da ghari ma theli ungge tarage ai ai phi saba se dei hogat pa yarabra ai thabak siga pung siga chanarabra haibado jengaga ai chati suma ai mi mai mamda nong phok chatte ai punchi da aina luhong badagi mi mai mam chatte aduna sumai tauna ai achachai aduga nungai ba amana kari no aina haibada nare haiba se haining de ba jumda nare hairadine meeting no sakino hairani koi nare haide ai isa nungai trasune nungai te haide haide sina kari no aina haibada meeting do nang horen di meeting jalaga ai hala su nara di ngsi roi ko aduna ai nade haidi kai ge haida saigi nare haira di meeting jakra no haira ne na meeting da jakra no haira ne ko nade aduna isa si su nungai haidi kai na isa se ngasi noi mayam lai se nungai tro haibadi kari no haibada ngasi gi ai problem do ngasi gi jungi problem se atang di pothara mani da mayam se pothar dro mayam di pothara mani ko ai jungi icha gi oiro ai gi nipa gi oiro ai jungi oiro problem di dum nei ni ba paisa pai ge ra pai roi da asi gi se ngasi mayam tina ba sida ai potha bala abani ngai tra ne se asi ai gi awa ba do ngasi gi siga pothara bani ngasi gi ai problem se ngasi di ngatang se ngai tra ne ko
ꯑꯩꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯦꯡꯒꯦꯜꯕꯣꯟꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦꯀꯣ ꯑꯁꯩꯁꯤꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯑꯩꯉꯣꯟꯗ ꯋꯥ ꯈꯔ ꯉꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯃꯔꯝꯗ ꯈꯔ ꯉꯥꯡꯕꯤꯌꯨ ꯏꯀꯣꯅꯣꯃꯤꯛꯀꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯉꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏ ꯑꯩꯁ ꯑꯩ ꯇꯜꯂꯦ ꯑꯍꯜ ꯑꯣꯏꯔꯦ ꯑꯩ ꯂꯥꯛꯅꯤꯡꯗꯦ ꯍꯥꯏꯅ ꯒꯥꯔꯤ ꯄꯨꯔ ꯂꯥꯛꯑꯦ ꯆꯠꯂꯦ ꯃꯧ ꯅꯍꯥ ꯈꯔ ꯇꯣꯡꯉꯛꯏ ꯒꯥꯔꯤꯗꯨꯗ ꯇꯣꯡꯉꯛꯄꯗꯨꯗ ꯃꯣꯏꯅ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯆꯦ ꯅꯪ ꯁꯨꯝ ꯂꯩꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯦ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯒꯦ ꯑꯩꯉꯣꯟꯗ ꯑꯩ ꯁꯨꯝ ꯈꯨꯝꯗꯦ ꯈꯨꯝꯗꯦꯀꯣ ꯑꯩ ꯁꯨꯝ ꯈꯨꯝꯗꯦ ꯑꯗꯩꯗꯤ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒ ꯃꯥꯏ ꯒꯥꯔꯤꯗꯨꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯣ ꯍꯜꯂꯛꯄꯁꯤꯗ ꯑꯩꯅ ꯃꯧ ꯅꯍꯥꯁꯤꯡꯗꯨꯗ ꯍꯥꯏꯔꯦꯕ ꯁꯨꯃꯥꯏꯅ ꯅꯣꯏ ꯉꯁꯤ ꯆꯠꯂꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯅꯤ ꯅꯍꯥ ꯑꯣꯏꯕꯩ ꯍꯤꯗꯥꯛ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯔꯦ ꯃꯣꯏꯅ ꯀꯔꯤ ꯆꯥꯒꯦ ꯀꯔꯤ ꯇꯩꯒꯦ ꯀꯔꯤ ꯇꯧꯒꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯤꯇꯤꯡꯗꯣ ꯆꯠꯂꯨꯔꯦ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯏꯁꯩꯌꯣ ꯅꯣꯡꯃꯥꯏꯌꯣ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯇꯧꯅꯔꯦ ꯅꯨꯡꯉꯥꯏꯔꯦꯅ ꯅ꯭ꯌꯨ ꯏꯌꯥꯔꯅꯤꯅ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯑꯩꯅ ꯍꯪꯉꯦ ꯃꯣꯏꯗ ꯅꯣꯏ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯆꯠꯂꯨꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯗꯤ ꯅꯪ ꯅꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯊꯥꯡꯗꯔꯕ ꯑꯗꯨꯅꯤ ꯅꯍꯥ ꯑꯣꯏꯕꯩ ꯍꯤꯗꯥꯛ ꯍꯥꯏꯗꯣ ꯑꯩꯅ ꯑꯩꯁꯦ ꯅꯍꯥ ꯑꯣꯏ ꯂꯩꯌꯦ ꯃꯣꯏ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏ ꯑꯣꯖꯥꯁꯨ ꯑꯣꯏꯕꯤꯔꯤ ꯑꯗꯨꯒ ꯂꯤꯗꯤꯌꯥꯔꯁꯨ ꯑꯣꯏꯕ ꯌꯥꯎꯕꯤꯔꯤ ꯑꯗꯣ ꯃꯌꯥꯝ ꯇꯤꯟꯅꯕꯁꯦ ꯃꯤꯇꯤꯡ ꯀꯔꯤ ꯀꯔꯥ ꯈꯨꯟꯒꯤ ꯑꯣꯏꯔꯗꯤꯅꯦ ꯈꯔ ꯈꯔ ꯆꯠꯄꯤꯕꯁꯦ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯃꯤꯇꯤꯡꯁꯤꯗꯒꯤ ꯀꯣꯛ ꯂꯧꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯂꯧꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯇꯤꯡ ꯆꯠꯂꯒ ꯃꯤꯇꯤꯡ ꯆꯠꯂꯒ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯃꯤꯇꯤꯡꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯉꯁꯤ ꯀꯔꯨꯅꯥꯃꯨꯔꯇꯤꯅ ꯉꯥꯡꯉꯝꯃꯤꯗꯣ ꯂꯧꯕ ꯌꯥꯗ꯭ꯔꯣ ꯅꯟꯗꯕꯥꯕꯨꯅ ꯉꯥꯡꯉꯝꯃꯤꯗꯣ ꯂꯧꯕ ꯌꯥꯗ꯭ꯔꯣ ꯑꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯑꯁꯤ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯍꯧꯕ ꯌꯥꯕ ꯑꯣꯖꯥꯁꯤꯡꯅ ꯉꯥꯡꯉꯤꯗꯣꯏꯗꯤ ꯂꯧꯍꯧꯕ ꯌꯥꯕ ꯀꯣꯛꯁꯤꯡꯗꯣ ꯂꯧꯍꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯑꯣꯏꯔꯁꯨ ꯁꯨꯇꯤ ꯑꯣꯏꯔꯒꯗꯤ ꯃꯤꯇꯤꯡ ꯂꯩꯔꯗꯤ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯥꯡꯖꯔꯔꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯤꯟꯃꯤꯂꯨꯞ ꯃꯩꯇꯩ ꯂꯩꯃ ꯁꯤꯟꯃꯤꯂꯨꯞꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯝꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯏꯁꯨ ꯁꯦꯝ ꯁꯥꯅ ꯂꯩꯕꯤꯔꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯟꯃꯤꯂꯨꯞꯁꯦ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯂꯝꯕꯤꯗ ꯄꯨꯔꯛꯇꯅ ꯃꯤꯅ ꯑꯐꯕ ꯀꯃꯤꯇꯤꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯋꯥꯍꯩ ꯈꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ